Thoklen Pokpa Artist Association gi Thaboi gi lan hariba sumang kumai ase ningtham kumai gi mapani chanba nimita utkri nang shakcha lamani hoi shakcha ro drang tu shi shakun shi ado ipangale ba nga do wa na ne nasai le lu ge la mi la wai ka amata hai ni ne Ada terus lakukan itu pun ada tu. Orang mesti impah dari mana? Berhubung ini.
ꯕꯕꯥꯁꯤꯅꯦ ꯍꯣꯏ ꯃꯥꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯌꯥꯖꯔꯦ ꯀꯩꯅꯣ ꯏꯆꯥ ꯅꯨꯄꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯏ ꯇꯝꯗꯨꯅ ꯂꯩꯕꯁꯤꯕꯨ ꯅꯣꯡꯃꯇꯁꯨ ꯏꯆꯥ ꯅꯨꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯗꯕꯁꯤꯕꯨ ꯏꯆꯥꯁꯤꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯑꯩꯁꯦ ꯊꯕꯛꯀꯤ ꯃꯤ ꯑꯣꯏꯅ ꯇꯧꯗꯅ ꯍꯣꯏ ꯍꯣꯏ ꯅꯣꯡꯃꯇꯪ ꯊꯕꯛ ꯁꯨꯍꯧꯗꯕꯗ ꯍꯦꯛꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯤꯅꯤꯗ ꯅꯣꯡꯃꯇꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯃꯈꯣꯏ ꯕꯕꯥꯒ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃꯃꯝ ꯆꯥꯃꯤꯟꯅꯔꯕꯗꯤ ꯐꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯗ ꯀꯥꯃꯦꯈ꯭ꯌꯥ ꯁꯪꯒीत ꯃꯟꯗꯜꯒꯤ ꯃꯄꯣꯛ ꯑꯃ ꯍꯥꯏꯔꯤꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯁꯤ ꯅꯤꯡꯊꯝ ꯀꯨꯝꯍꯩꯒꯤ 10ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯎꯠꯀꯅꯤ